Masih ini mau apa? Yummy. Bukan itu kenal. Ini mbak. Tukang ni kacane. Hi ma'am ngasidi amna di kuire ko request video ni ngasi gise rasgulla sembagi video hapiro ena habni yame ado aina he YouTube parak pade sho rasgulla se sem dreba ko mamang de yamna budina te aigi handaka ahum lak subo ramane ena rasgulla semba se ado ngasidi yeng binarasi ase ai sangom akogi local gini ko amul gi packet ahum khak lawre ja sangom lo su yai sigi packet sim de ko sangom gi packet sim da lupa 33 ni ado ina packet ahum khak lawre asina kyam thokpa ado mi yeng binarasi tam makha ta na video se yeng binarasi ma'am ai sangom packet ahum dum ko nam da hapchalle ado ga se han mada boil tawrage any sangom yai ko adum haidi hainei sanni sangom dadi yamna beso yaina ado sigi packet sidi khangde karigino adum sitam adum akoi su thaieba angang da su bithe ado sumaina ina packet dom se hapaga ising amta yandre aduga sumai su khalle sumaina phutlage sangom se khogi pokhai handoine bako sangom se ahan bada aduga serena vinegar leire na han isina omana hangak pane ngoda comment dane vinegar haidi kari noina asine bako pura ising man bane mong se vinegar se khogi lemon leitraga di adum vinegar sina tawsu ya vinegar leitra su lemon na ya ado ina tengo dam da ising khara logoni sumai khara yam na ko aduga ina vinegar se sumaina khabai se am video da di yam chawna uram su ya apitpa phaka bi masane base ko asima hapaga ina ising siga vinegar siga yana salle pura ado sangom se saudringai da semna thamdoe ai camera mama je tekho do bagi wa go do maina tawre ado sim mix tawre aduga sangom sisu phajana saugale sangom si saure aduga hajige ai vinegar mahi se isinga vinegar mahi ga mix tawraga thamgi bado si ase da hapchalaga ko sangom se da hapchalaga pokhai han lage ai sangom se sana sembado dumaina semdoine ba sum sana na mapandagi panir leiraga semaso dum yai ado aina dum mapandagi leidre dum seme mai se muthalle saura duga diko aduga sigi manil se ngahak khatang pharaga ai vinegar se haijani natadi sangom se sa manil bang launa hairing saringe da vinegar mai se haijaladi hekta horen khatang kantak to dumain tawre aduna mai manil se kitang phara aduga da aina sumaina leina chaibi ahan bada dum chamas ani khak asigi khabai macha se asina ani khak hairaga hana okhaina yenge asina pokhai gradi atay amu haijandra su yare ne ba ahi se adu su sangom se dum liter ama makai ni na ai loina changi ga badi mal aina semi ba mahi se ne ising su yan bani na vinegar mathanda haijala su ya dum aina lawn pokhai han medo pam dani ising tanga hapani adu ga se loina haijala ge loina changdi changani haidi akpata pokhai ba kitang warpa dumai tawre ba aduga haziki akomba gi do haira matung dadi pokhai re phajana igi sangom asigi step siti ko mamang na su sumaina paneer sem gi ba mayam do adugi matik to ne dum ko paneer na sem bani na ko rasgulla sidi akogi sana sinane adu se phajana ai sangom se pokhai re aduga asi se chithokna ba tawrage hatang di inghan ge aidi sum magi vinegar hai si vinegar se leitraga su ko ma se lemon agi lemon se leibane ba asina tawge tawni kanagi ichina gi yumda dum vinegar se phangdraga su lemon sina tawga su yaye ba ko adu lemon se gi phatlamdra ba ka se ka khaidatlu bagi ado si kara indare yare duga aina phi ama laurage duga sigi mahi se chumthokhrage sigi mahi sina mayam hijang da hapaso dum hawbani tan tolaga su hawri ana mahi se tum manghan bidaba ko asi mahi se sum phajana thamage duga ai phi sida loina chithare ising ni makada loi lai khare duga ai sana sita ngai haure ado ngasai vinegar do dakoi lebu mahi maina ham sintak tawbani na aina hajiki sangom lon basa kon se ising khara hapaga chamthok pani mahi kaino se ne asin ma mahi do chamthok kina bage si ando sumaina ina chak thin mani manung gi su kai sum chakina baina sumai tawna aina ising je ahum mari rak tawraga ising na chamthokre achamba ising na aduga si yare si se
ꯑꯗꯨꯒ ꯐꯤꯁꯤꯅ ꯐꯖꯅ ꯀꯤꯁꯜꯂꯒ ꯊꯝꯃꯒꯦ ꯑꯩꯈꯣꯏꯒꯤ ꯄꯅꯤꯔ ꯆꯥꯕ ꯃꯇꯝꯗꯗꯤ ꯏꯁꯤꯡ ꯈꯤꯖꯤꯛ ꯈꯔꯥꯛ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯔꯁꯒꯨꯜꯂꯥ ꯁꯦꯝꯕꯗꯗꯤ ꯏꯁꯤꯡꯁꯦ ꯑꯃꯠꯇ ꯃꯆꯨꯝ ꯑꯃꯇ ꯌꯥꯎꯗꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯦꯡꯅ ꯆꯨꯝꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯋꯦꯜ ꯑꯃꯒꯤ ꯃꯊꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯕꯅꯤ ꯍꯥꯏꯗꯤ ꯃꯆꯨꯝꯗꯣ ꯑꯃꯨꯛ ꯃꯈꯥꯗꯒꯤ ꯇꯥꯋꯦꯜꯁꯤꯅ ꯆꯨꯞꯁꯟꯈꯤꯅꯕ ꯍꯥꯏꯅ ꯏꯁꯤꯡ ꯈꯔ ꯂꯩꯔꯝꯕ ꯇꯥꯔꯁꯨ ꯏꯁꯤꯡꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯈꯤꯗꯣꯏꯅꯦꯕ ꯑꯁꯦ ꯃꯤꯅꯤꯠ 5-10ꯃꯨꯛꯀꯨꯝꯕ ꯑꯂꯨꯝꯕ ꯍꯥꯏꯗꯤ ꯑꯂꯨꯝꯕ ꯄꯣꯠ ꯑꯃ ꯍꯦꯚꯤ ꯄꯣꯠ ꯑꯃꯅꯅꯦ ꯅꯟꯖꯜꯂ ꯊꯝꯃꯁꯦ ꯑꯩꯒꯤ ꯀꯔꯤꯝ ꯂꯩꯇꯅ ꯑꯀꯣꯟꯕ ꯂꯥꯁꯇ ꯑꯩ ꯊꯨꯝꯒꯤꯗꯕ ꯀꯩꯅꯣꯁꯤꯅ ꯖꯥꯔꯁꯤꯅ ꯐꯔꯗ ꯃꯥꯜꯂꯦ ꯑꯩꯅ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯅꯝꯁꯤꯟꯅ ꯊꯝꯕꯅꯤ ꯑꯗꯣ ꯏꯁꯤꯡ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯀꯌꯥꯝ ꯆꯠꯈꯤꯕ ꯆꯠꯆꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯀꯩꯀꯩ ꯂꯣꯏꯅ ꯂꯣꯏꯔꯒ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯁꯜꯂꯨꯔꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 20ꯃꯨꯛꯇꯤ ꯁꯨꯝ ꯁꯨꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯜꯂꯛꯑꯒ ꯑꯩꯅ ꯄꯅꯤꯔꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯆꯨꯝ ꯐꯖꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯔꯒꯦ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯕ ꯃꯇꯝꯗꯗꯤꯀꯣ ꯈꯨꯠꯅ ꯌꯥꯝꯅ ꯋꯥꯗꯅꯕ ꯑꯩꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯏꯔꯁꯨ ꯘꯤ ꯊꯣꯛꯂꯛꯀꯅꯦꯕ ꯑꯗꯨꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯪꯕ ꯑꯗꯨ ꯉꯁꯤꯗꯤ ꯒ꯭ꯔꯥꯏꯟꯗꯔ ꯄꯨꯊꯣꯛꯄ ꯇꯜꯂꯦ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯁꯦ ꯐꯖ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯁꯒꯨꯜꯂꯥꯒꯤ ꯀꯩꯅꯣ ꯍꯥꯏꯕꯨ ꯑꯋꯥꯕ ꯍꯥꯏꯕꯨꯁꯤꯒꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯇꯩꯗꯤ ꯀꯔꯤꯝ ꯋꯥꯅꯤꯡꯉꯥꯏ ꯀꯌꯥ ꯂꯩꯇꯦꯕ ꯑꯁꯤꯒꯤ ꯃꯨꯟꯅ ꯇꯣꯠꯄꯁꯤꯒꯗꯅꯤ ꯁꯤ ꯃꯨꯟꯅ ꯇꯣꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯈꯨꯕꯥꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯈꯨꯅꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯁꯦ ꯑꯩꯁꯨ ꯌꯦꯡꯍꯜꯂꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯅꯩꯅꯩꯅ ꯑꯩꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅꯀꯣ ꯃꯌꯥꯝ ꯐꯖꯅ ꯅꯩꯈꯥꯏꯕꯤꯕ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯂꯤꯉꯩ ꯔꯁꯒꯨꯜꯂꯥꯁꯦ ꯐꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦन ꯏꯁꯤꯡꯗ ꯊꯥꯗꯕꯒ ꯂꯣꯏꯅ ꯄꯣꯛꯈꯥꯏꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯉꯝꯃꯤꯉꯩ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯨꯟꯅ ꯇꯣꯠꯄꯤꯕ ꯑꯗꯣ ꯑꯩꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯁꯦ ꯐꯖꯅ ꯈꯨꯠꯁꯤꯅ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯗꯅ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯨꯟꯅ ꯇꯣꯠꯂꯦ ꯃꯤꯅꯤꯠ 10ꯃꯨꯛꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯝꯖꯜꯂꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯇꯩꯁꯦ ꯑꯗꯨ ꯈꯔ ꯌꯥꯔꯛꯑꯦ ꯑꯩꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯛꯄꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯔꯦꯕ ꯄꯨꯟꯓꯜꯂꯛꯑꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯇꯃ ꯑꯣꯏꯔꯗꯤ ꯃꯇꯨꯝ ꯇꯥꯗꯕꯅꯤꯅ ꯁꯤꯒꯗ ꯑꯩꯅ ꯄꯣꯠ ꯈꯤꯇꯪ ꯍꯥꯞꯈꯤꯅꯤ ꯄꯣꯠ ꯀꯩꯅꯣꯅꯤꯗ ꯑꯁꯤꯗ ꯃꯥꯒꯤ ꯇꯥꯁꯟꯅꯕ ꯕꯥꯏꯟꯗꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯇꯥꯁꯟꯅꯕꯒꯤꯅꯦ ꯃꯇꯨꯝ ꯇꯥꯔꯛꯄꯗ ꯇꯥꯁꯟꯅꯕꯒꯤ ꯑꯗꯣ ꯀꯣꯔꯟ ꯁ꯭ꯇꯥꯔꯆ ꯑꯩ ꯀꯣꯔꯟ ꯐ꯭ꯂꯥꯋꯔꯁꯦ ꯍꯥꯞꯄꯤ ꯀꯣꯔꯟ ꯐ꯭ꯂꯥꯋꯔ ꯂꯩꯇꯔꯦ ꯃꯩꯗꯥ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯩꯅ ꯀꯣꯔꯟ ꯐ꯭ꯂꯥꯋꯔꯁꯦ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯆꯃꯁꯁꯦ ꯌꯥꯝꯅ ꯍꯥꯞꯆꯟꯈꯤꯗꯕ ꯌꯥꯝ ꯍꯥꯞꯆꯜꯂꯁꯨ ꯍꯣꯔꯦꯟꯗꯤ ꯃꯩꯗꯥꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯣꯔꯟ ꯐ꯭ꯂꯥꯋꯔ ꯅꯠꯇ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯔꯔꯣꯏ ꯁꯅꯥꯒꯤ ꯃꯍꯥꯎ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯆꯃꯁꯁꯦ ꯃꯆꯥꯅꯤꯀꯣ ꯑꯅꯤꯈꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯁꯤꯗꯤ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯅ ꯑꯗꯨꯝ ꯍꯥꯎꯅꯕ ꯍꯥꯏꯅꯀꯣ ꯁꯪꯒꯣꯝ ꯆꯃꯁ ꯑꯅꯤꯈꯛ ꯍꯥꯞꯆꯟꯕꯅꯤ ꯃꯌꯥꯝ ꯑꯦꯚ꯭ꯔꯤꯗे ꯁꯪꯒꯣꯝꯁꯦꯅꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤꯗꯤ ꯁꯨꯝ ꯏꯁꯀꯤꯞ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯎ ꯑꯗꯨꯝ ꯍꯦꯟꯒꯠꯅꯕ ꯍꯥꯏꯅ ꯑꯗꯨم ꯍꯥꯞꯆꯟꯕꯅꯦ ꯆꯃꯁ ꯑꯅꯤꯈꯛ ꯑꯗꯨꯒ ꯁꯦ ꯍꯧꯖꯤꯛ ꯑꯩ ꯐꯖꯅ ꯑꯃꯨꯛ ꯉꯁꯥꯏꯁꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯩꯁꯦ ꯇꯣꯠꯄꯗ ꯂꯣꯏꯔꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯀꯣꯔꯟ ꯐ꯭ꯂꯥꯋꯔꯒ ꯁꯪꯒꯣꯝꯁꯤꯒ ꯍꯥꯞꯄꯤꯁꯤꯒ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯆꯪꯅ ꯑꯃꯨꯛ ꯐꯖꯅ ꯑꯃꯨꯛ ꯃꯨꯟꯅ ꯇꯣꯠꯄꯤꯔꯒꯦ ꯑꯁꯦꯡꯕꯒꯤ ꯑꯁꯤꯅꯅꯦ ꯑꯩ ꯔꯁꯒꯨꯜꯂꯥꯁꯦ ꯑꯁꯤꯒꯤ ꯋꯥꯕꯁꯤꯒꯤ ꯁꯥꯏ ꯃꯇꯥꯡꯁꯦ ꯋꯥꯕꯒꯤ ꯑꯩ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦꯕ ꯁꯦꯝꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯇꯣꯠꯄꯁꯦ ꯃꯨꯟꯅ ꯇꯣꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯀ꯭ꯔꯦꯛ ꯆꯠꯂꯒ ꯄꯣꯛꯈꯥꯏꯔꯅꯤ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯆꯥꯔꯔꯣꯏꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯃꯤꯛꯁ ꯇꯧꯕꯅꯤ ꯐꯖꯅ ꯑꯗꯣ ꯋꯥꯈ꯭ꯔꯁꯨ ꯃꯌꯥꯝ ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯒ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯅ ꯃꯌꯥꯝ ꯑꯩꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯣꯠꯂꯒꯦꯀꯣ ꯁꯤꯗꯅꯦ ꯑꯗꯨꯝ ꯈꯨꯠꯀꯁꯦ ꯅꯥꯕꯅꯦ ꯃꯤꯅꯤꯠ 15 ꯁꯨꯃꯥꯏꯅ ꯇꯣꯠꯂꯛꯄ ꯀꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯐꯖꯅꯗꯤ ꯌꯥꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯑꯩ ꯕꯣꯜ ꯇꯥꯅ ꯌꯦꯡꯒꯦ ꯕꯣꯜ ꯇꯥꯕ ꯃꯇꯝꯗꯀꯣ ꯒꯣꯜꯁꯦ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯔꯦꯛ ꯆꯠꯂꯗꯤ ꯑꯃꯨꯛ ꯅꯣꯏꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯒꯤꯁꯦ ꯑꯩ ꯈꯨꯠꯀꯁꯦ ꯃꯌꯥꯝ ꯘꯤ ꯍꯥꯞꯄꯒ ꯃꯥꯡꯉꯦꯅꯕ ꯁꯪꯒꯣꯝꯗꯤ ꯃꯁꯥꯒꯤ ꯘꯤ ꯊꯣꯛꯆꯕꯅꯤꯅ ꯏꯂꯪ ꯂꯪꯉꯤꯅꯦꯕ ꯑꯩ ꯍꯣꯏꯒ ꯖꯦꯠꯀꯁꯤꯅ ꯇꯛꯈꯤꯕꯁꯦ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯩꯅ ꯐꯖꯅꯅꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯒꯣꯜ ꯇꯥꯕꯗ ꯃꯌꯥꯝ ꯀꯣꯔꯣꯛ ꯀꯣꯏꯔꯦ ꯃꯌꯥꯏꯗ ꯀ꯭ꯔꯦꯛ ꯑꯃꯐꯥꯎ ꯆꯠꯇ꯭ꯔꯦ ꯀ꯭ꯔꯦꯛ ꯆꯠꯄ ꯇꯥꯕꯤꯔꯒꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯇꯣꯠꯄꯤꯕ ꯐꯖꯅ ꯑꯃꯨꯛ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯄꯦꯀꯦꯠ 3ꯗꯨꯅ ꯑꯩꯒꯤ ꯔꯁꯒꯨꯜꯂꯥ ꯃꯇꯨꯝꯁꯦ 18 ꯊꯣꯛꯑꯦ 18 ꯊꯣꯛꯑꯦ ꯈꯨꯠꯁꯤꯗ ꯑꯃꯨꯛꯀꯣ ꯘꯤꯅꯇꯅꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯑꯁ ꯈꯨꯠꯀ ꯅꯥꯜꯍꯧꯔꯦ
ꯑꯗꯁꯦ ꯍꯧꯖꯤꯛꯁꯤꯗꯤ ꯃꯇꯨꯝꯁꯦ ꯇꯥꯊꯣꯛꯅ ꯂꯣꯏꯔꯦ ꯑꯩꯒꯤꯁꯦ ꯀ꯭ꯔꯦꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯤꯅꯤ ꯂꯣꯜꯂꯁꯤ ꯆꯤꯅꯤꯒꯤꯁꯦ ꯑꯩꯅ ꯁꯤꯒꯤ ꯇꯦꯡꯒꯣꯠꯁꯤꯃ ꯄꯨꯔꯥ ꯕꯤꯛꯊꯅꯗꯤ ꯂꯧꯗꯦꯀꯣ ꯇꯦꯡꯒꯣꯠꯁꯦ ꯃꯃꯥꯏꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯂꯧꯔꯦ ꯆꯤꯅꯤ ꯄꯋꯥꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯄꯋꯥꯃꯨꯛ ꯐꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯔꯁꯒꯨꯜꯂꯥꯁꯤꯗꯤ ꯊꯨꯝꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯊꯧ ꯇꯥꯗꯕꯅꯤꯅ ꯃꯥꯗꯤ ꯐꯨꯠꯇꯣꯏꯅꯤꯅꯀꯣ ꯑꯩꯅ ꯇꯦꯡꯒꯣꯠ ꯃꯃꯥꯏꯈꯛ ꯆꯤꯅꯤ ꯂꯧꯕꯁꯦ ꯇꯦꯡꯒꯣꯠꯁꯤꯒꯤ ꯇꯦꯡꯒꯣꯠꯁꯦ ꯕꯤꯛꯊꯅ ꯑꯩꯅ ꯏꯁꯤꯡ ꯇꯦꯡꯒꯣꯠ 4ꯈꯛ ꯂꯧꯔꯦ ꯑꯗꯨꯒ ꯆꯤꯅꯤꯁꯦ ꯑꯣꯠꯈꯥꯏꯔꯒ ꯁꯧꯍꯜꯂꯒꯦ ꯑꯗꯨꯒ ꯇꯝ ꯇꯝꯅ ꯊꯥꯗꯔꯒꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯃꯈꯥꯗ ꯑꯗꯨꯝ ꯆꯤꯅꯤꯁꯦ ꯑꯣꯠꯈꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯁꯤꯡ ꯈꯔ ꯊꯨꯝꯕ ꯔꯁꯒꯨꯜꯂꯥꯗꯤ ꯍꯦꯟꯅ ꯊꯨꯝꯃꯁꯨ ꯍꯥꯎꯒꯗꯕ ꯅꯠꯇꯦꯗꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯄꯨꯔꯥ ꯆꯞ ꯆꯥꯔꯅꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯁꯤꯗ ꯏꯂꯥꯏꯆꯤ 3-4ꯈꯛ ꯁꯨꯖꯜꯂꯒ ꯍꯥꯞꯄꯦ ꯑꯩꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅꯅꯦ ꯑꯗꯣ ꯀꯦꯁꯔꯒꯗꯣ ꯂꯩꯔꯗꯤ ꯃꯁꯛꯀꯗꯣ ꯐꯖꯒꯗꯅꯤ ꯑꯗꯨꯁꯨ ꯀꯦꯁꯔ ꯍꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯑꯗꯨꯝ ꯏꯂꯥꯏꯆꯤꯁꯦ ꯍꯥꯞꯄꯦ ꯏꯂꯥꯏꯆꯤꯁꯤꯅ ꯃꯅꯝ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯑꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯁꯧꯍꯟꯕꯅꯦ ꯑꯗꯣ ꯃꯈꯨꯝ ꯂꯧꯊꯣꯛꯈ꯭ꯔꯒ ꯐꯖꯅꯗꯤ ꯁꯧꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯥꯗꯕ ꯍꯧꯔꯒꯦ ꯊꯥꯗꯕꯒ ꯑꯗꯨꯝ ꯃꯊꯛꯇ ꯇꯥꯎꯈꯠꯂꯛꯑꯦꯀꯣ ꯑꯁꯤꯅ ꯑꯗꯨꯝ ꯈꯪꯕꯗꯤ ꯑꯩꯒꯤ ꯔꯁꯒꯨꯜꯂꯥꯁꯦ ꯄꯔꯐꯦꯛꯅꯦ ꯍꯥꯏꯗꯣ ꯈꯪꯉꯦꯕꯀꯣ ꯇꯣꯠꯄꯗꯅꯦ ꯑꯩꯁꯦ ꯃꯤꯅꯤꯠ 35ꯃꯨꯛꯇꯤ ꯆꯪꯅ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯇꯣꯠꯂꯒꯁꯨ ꯃꯨꯡꯈꯤ ꯑꯣꯏꯔꯛꯀꯅꯦꯕ ꯃꯥꯗꯤ ꯕꯦꯔꯦ ꯕꯦꯔꯦ ꯂꯥꯎꯊꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯃꯇꯨꯡ ꯒꯣꯜ ꯒꯣꯜ ꯇꯥꯔ ꯀ꯭ꯔꯦꯛ ꯆꯠꯇꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯩꯒꯤ ꯔꯁꯒꯨꯜꯂꯥ 13ꯁꯦ ꯏꯁꯤꯡꯗꯤ ꯌꯥꯝꯕꯩ ꯃꯊꯧ ꯇꯥꯏꯀꯣ ꯁꯦ ꯍꯣꯔꯦꯟ ꯃꯤꯅꯤꯠ 20-25ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦ ꯔꯁꯒꯨꯜꯂꯥꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯆꯪꯕ ꯍꯥꯏꯕꯨ ꯁꯦꯅꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯅꯧꯔꯤꯕꯅꯤꯅ ꯑꯩꯅ ꯈꯥꯕꯩꯁꯤꯅ ꯁꯥꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯦ ꯏꯁꯤꯡ ꯍꯩꯖꯤꯟꯕꯅꯤ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯄꯒꯤꯀꯣ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯁꯣꯛꯄꯤꯗꯕ ꯁꯣꯛꯎꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯔꯦꯛ ꯆꯠꯂꯛꯄ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗ ꯁꯨꯝ ꯊꯝꯕꯤꯔꯒꯦ ꯑꯗꯨꯒ ꯈꯥꯕꯩꯁꯤꯅ ꯇꯧꯔꯁꯨ ꯃꯅꯤꯡꯁꯤꯅ ꯁꯨꯝ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯃꯤꯅꯤꯠ 5 ꯁꯧꯍꯜꯂꯒꯦ ꯁꯦ ꯐꯖꯅ ꯃꯤꯅꯤꯠ 5ꯈꯛ ꯁꯧꯍꯜꯂꯒꯦ ꯃꯤꯅꯤꯠ 3-4ꯗꯤ ꯐꯥꯖꯤꯜꯂꯛꯑꯃꯤꯅ ꯆꯥꯎꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯑꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯈꯥꯕꯩꯁꯤꯒꯤ ꯃꯅꯤꯡꯅ ꯇꯧꯕꯅꯤꯀꯣ ꯑꯁꯤꯅ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯅ ꯑꯣꯏꯔꯗꯤ ꯀ꯭ꯔꯦꯛ ꯆꯠꯈꯤꯕ ꯀꯥꯏꯈꯤꯕꯁꯨ ꯌꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯡꯅ ꯇꯞ ꯇꯞꯅ ꯁꯨꯃꯥꯏꯅ ꯑꯣꯜꯂꯝꯃꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂꯛꯑꯗꯤ ꯈꯤꯇꯪ ꯃꯅꯤꯟ ꯊꯥꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯐꯨꯠꯂꯒ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯊꯝꯃꯒꯦ ꯃꯤꯅꯤꯠ 5 ꯐꯥꯔꯒ ꯑꯃꯨꯛ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯠꯈꯥꯏꯕꯤꯗꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯥꯕꯩ ꯃꯅꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯐꯨꯠꯂꯦ ꯑꯃꯨꯛ ꯃꯤꯅꯤꯠ 5 ꯍꯥꯡꯗꯣꯛꯄꯤꯔꯦ ꯇꯧꯅ ꯃꯤꯅꯤꯠ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ 22ꯃꯨꯛ ꯐꯥꯖꯤꯜꯂꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯌꯥꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯨꯜꯂꯤ ꯃꯨꯟꯗꯦ ꯈꯪꯅꯕꯒꯤ ꯑꯩꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯏꯁꯤꯡ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯔꯁꯒꯨꯜꯂꯥꯁꯦ ꯍꯥꯞꯆꯟꯕꯅꯦ ꯉꯁꯥꯏꯉꯩ ꯇꯥꯎꯈꯠꯅ ꯂꯩꯔꯝꯕꯗꯣ ꯏꯁꯤꯡꯁꯤꯗ ꯍꯥꯞꯆꯜꯂꯒ ꯃꯈꯥꯗ ꯂꯨꯞꯅ ꯂꯩꯔꯒꯗꯤ ꯃꯥꯁꯦ ꯃꯅꯨꯡ ꯌꯧꯅ ꯃꯨꯜꯂꯦ ꯍꯥꯏꯗꯣ ꯈꯪꯕ ꯉꯝꯃꯅꯤ ꯑꯗꯨꯅ ꯑꯩꯒꯤꯁꯦ ꯂꯨꯞꯄꯕꯅꯤꯅ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯃꯩꯁꯨ ꯃꯨꯊꯠꯂꯒꯦ ꯑꯩꯒꯤ ꯇꯣꯇꯦꯜ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ 22-23ꯃꯨꯛ ꯆꯪꯉꯦ 25 ꯑꯗꯨꯝ ꯄꯥꯈ꯭ꯔꯁꯤꯀꯣ ꯃꯌꯥꯝ 25ꯃꯨꯛ ꯑꯗꯨꯝ ꯆꯪꯉꯦ ꯐꯨꯠꯄꯗ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯍꯩꯗꯣꯛꯄꯅꯦ ꯑꯩꯒꯤ ꯀꯣꯟꯁꯤꯗꯀꯣ ꯏꯪꯊꯅꯕ ꯍꯥꯏꯅ ꯑꯗꯣ ꯈꯔ ꯏꯪꯊꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯅꯨꯡꯗ ꯖꯨꯁꯤ ꯑꯣꯏꯕ ꯆꯪꯕ ꯈꯣꯠꯄ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯥꯏꯗꯣꯛꯑꯒꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯃꯅꯨꯡꯗ ꯃꯨꯜꯂꯦ ꯃꯨꯟꯗꯦ ꯑꯩꯅ ꯍꯟꯗꯛ 3ꯂꯛ ꯁꯨꯕꯁꯦ ꯐꯥꯁꯀꯤꯗꯨꯗꯤꯕ ꯇꯣꯠꯄ ꯋꯥꯠꯄꯒꯤꯔ ꯀꯩꯗꯧꯕꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯔꯁꯒꯨꯜꯂꯥꯁꯦ ꯈꯥꯏꯗꯣꯛꯄꯗꯀꯣ ꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯨꯟꯗꯕꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯃꯇꯨꯡꯗꯩ ꯑꯗꯨꯝꯗꯤ ꯍꯧꯖꯤꯛ ꯈꯪꯉꯦ ꯁꯦꯀꯦꯟꯒꯤꯗꯗꯤꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯅ ꯖꯨꯁꯤꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯐꯦꯛꯅꯤ ꯍꯥꯏꯁꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯞꯁꯜꯂꯒ ꯆꯨꯝꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯊꯥꯗꯕꯗ ꯑꯃꯨꯛ मागी सेप लौरक्पसे इसिंग अमुक चुपसलिसे असिनदि रसगुल्ला पूरा परफेक्टनी हाइदो आई मंगाइरे हाइना तौनदेको मैम अदु अइना हाइनिंगबदुनिदा अदुम असे अमुक थादरगे सुम मागी सेप लौरक्पनिना से पूरा परफेक्टि ओइरे आइगी रसगुल्ला से चपसन्ना ले खुदना चपसलुरगा चपना लेरदिको मोइदि माइ मपोपदो मुका चाउथोरक्त्रदेबा अदो मा पूरा परफेक्ट नतेबा अदो हजि मैम आइसे खाइदोगसु येंहनजरागे आइगी मयाइसे मुनली मुनदे मनुंगदा फजना चंगबा चंगदबा मागी रस से अदो येंबिनरसे नु येंबिरो खमयामसे फजनादि कैनोदि ओइरे मुनदि मुल्ले मनुंगसे फजना जुसी ओइरे
हाउरद्रा मैम असुम सुमाइना लोयरगा उरगा इसाना तौरगा असे योंग थाव मांद्रो मैम घी असिगी संगोम से घी की सरुक हम याव दुमाइना तौर असे फजना मुल्ले अदुगा हजिसे आई मपाव टेस्ट तौहनिंग मने अखोय मपाव लाक्ट्री ड्यूटी दगी हलक्ट्री मोय लागा टेस्ट तौहलग रसगुल्ले भी आई नहीं जोने परू में तो मालक दिया उन्हें तो उन्हें तो जो को मार हाँ चा Kasi ini bawal ba? Yummy. Bukan dito kumain. Semba. दुकानी का चाने Kasi may dukan ka dyan. मही का था करे ने परू Okay.